ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯇꯤꯌꯥ ꯃꯊꯛꯇ ꯎꯃꯥꯏꯕꯤ ꯁꯪꯒꯨ ꯁꯪꯒꯨ ꯀꯣꯏꯅ ꯀꯣꯏꯅ ꯂꯩꯅ ꯂꯩꯅ ꯄꯥꯏꯔꯤ꯫ ꯑꯍꯥꯡꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡꯗꯁꯨ ꯁꯟ ꯏꯔꯣꯏꯁꯤꯡ ꯁꯖꯤꯛ ꯆꯥꯔꯤ꯫ ꯆꯤꯡꯌꯥꯒꯤ ꯐꯖꯕ ꯃꯐꯝ ꯑꯃꯗꯁꯨ ꯐꯖꯕ ꯌꯨꯝ ꯑꯃꯁꯨ ꯎꯔꯤ꯫ ꯏꯟꯁꯥꯡ ꯅꯥꯄꯤꯅ ꯄꯨꯝꯁꯪ ꯁꯪꯕ꯫ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯔꯛꯇꯨꯗ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡ ꯑꯃꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯅ ꯅꯣꯛꯅ ꯀꯧꯖꯦꯡ ꯆꯔꯥꯡꯁꯤꯡ ꯇꯥꯟꯅꯕꯤ ꯁꯥꯟꯅꯔꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥ ꯁꯅꯥꯔꯩꯁꯨ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯏꯁꯤꯡ ꯆꯥꯏꯅ ꯆꯥꯏꯅ ꯂꯩꯍꯥꯎꯕꯨ ꯌꯦꯡꯂꯒ ꯅꯣꯛꯆꯔꯤ꯫ "ꯏꯕꯦꯝꯃ, ꯏꯁꯤꯡ ꯃꯔꯛꯇ ꯆꯦꯟꯒꯅꯨꯀꯣ, ꯇꯨꯁꯤꯅꯤꯀꯣ." ꯁꯅꯥꯔꯩꯗꯨ ꯅꯣꯛꯅ ꯅꯣꯛꯅ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯗꯨ ꯏꯁꯤꯡ ꯆꯥꯏꯔꯤꯉꯩ ꯑꯔꯥꯞꯄꯗ ꯊꯥꯡ ꯇꯦꯟ ꯄꯥꯏꯕ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯐꯤꯡꯅ ꯂꯥꯛꯏ꯫ ꯁꯅꯥꯔꯩꯗꯨ ꯏꯁꯤꯡ ꯆꯥꯏꯕ ꯂꯦꯞꯄꯤ꯫ "ꯑꯩ ꯆꯤꯟꯈꯨꯝ ꯃꯥꯟꯅꯗꯕ ꯌꯥꯗꯦ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ꯫ ꯑꯩꯒꯤ ꯆꯤꯟꯈꯨꯝ ꯑꯃꯈꯛ ꯑꯣꯏꯗꯕ ꯌꯥꯗꯦ꯫ ꯀꯔꯤꯅꯣ ꯃꯤꯁꯤꯡꯁꯦ ꯉꯁꯤꯗꯤ ꯃꯤ ꯍꯦꯟꯅ ꯂꯥꯛꯏꯅ? ꯂꯥꯏꯕꯛꯁꯤꯗꯅ ꯀꯔꯤꯒꯤ ꯍꯨꯃꯥꯡ ꯇꯥꯔꯤꯅꯣ? ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯧꯈꯤꯕ꯭ꯔꯣ? ꯃꯥꯏꯁꯦ ꯏꯁꯤꯡ ꯑꯃꯨꯛꯇ ꯇꯥꯊꯣꯛꯀꯦ." ꯁꯅꯥꯔꯩꯗꯨ ꯇꯥꯔꯛꯂꯤꯕ ꯍꯨꯃꯥꯡꯗꯨ ꯈꯪꯗꯅꯕ ꯃꯃꯥꯏꯗ ꯏꯁꯤꯡ ꯆꯥꯏꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯈꯔꯗꯨ ꯁꯅꯥꯔꯩꯒꯤ ꯏꯪꯈꯣꯜꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯏꯄꯥꯛ ꯀꯧꯕ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯃꯥꯟꯕ ꯃꯀꯣꯏ ꯆꯣꯝꯕ ꯅꯨꯄꯥꯗꯨꯅ ꯁꯅꯥꯔꯩꯗ, "ꯉꯁꯤꯁꯨ ꯅꯪꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯄꯥꯎꯈꯨꯝꯗꯣ ꯄꯤꯒꯗꯧꯔꯤꯕ꯭ꯔꯥ ꯏꯕꯦꯝꯃ? ꯆꯨꯝꯅ ꯁꯦꯡꯅ ꯈꯨꯝꯃꯨꯅꯦ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯨ ꯑꯩꯒꯤ ꯁꯔꯪꯗ ꯑꯗꯨꯝ ꯊꯝꯒꯅꯤꯀꯣ꯫ ꯁꯔꯪꯗ ꯁꯥ ꯊꯥꯖꯤꯜꯂꯒ ꯁꯥꯗ ꯄꯤꯖꯊꯣꯛꯀꯅꯤ ꯍꯥꯏꯍꯧꯔꯤꯕꯁꯤꯅꯤ." ꯁꯅꯥꯔꯩꯗꯨ ꯌꯥꯝ ꯀꯤꯅ ꯂꯦꯞꯂꯤ꯫ ꯃꯥꯏꯄꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯍꯥ ꯑꯃꯅ ꯁꯅꯥꯔꯩꯅ ꯋꯥꯅ ꯊꯥꯖꯕ ꯀꯣꯕꯤ ꯍꯪꯒꯥꯝ ꯈꯔ ꯑꯃꯨꯛ ꯈꯣꯡꯄꯥꯛꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯈꯥꯏꯕꯤꯔꯤ꯫ ꯁꯅꯥꯔꯩꯗꯨ ꯅꯨꯄꯥꯗꯨ ꯋꯥꯔꯧꯅ ꯀꯤꯅ ꯌꯦꯡꯖꯔꯤ꯫ ꯃꯥꯏꯄꯥꯛꯅ, "ꯍꯦ ꯁꯅꯥꯌꯥꯏ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ? ꯍꯥ?" ꯁꯅꯥꯌꯥꯏꯗꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯥꯏꯄꯥꯛꯅ ꯁꯅꯥꯔꯩꯗ, "ꯏꯕꯦꯝꯃ, ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯅꯪꯅ ꯅꯨꯄꯥꯗꯣ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯃꯥ ꯍꯥꯠꯇꯣꯛꯈꯤꯕ ꯇꯥꯕꯅꯤꯅꯦ꯫ ꯃꯔꯝꯗꯤ ꯐꯠꯇꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤꯗ ꯊꯝꯕ ꯀꯥꯟꯅꯗꯦꯗꯅ, ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯐꯠꯇꯦꯗꯅ꯫ ꯅꯪ ꯋꯥ ꯉꯥꯡꯗꯦꯅꯦ꯫ ꯅꯪꯅ ꯋꯥ ꯉꯥꯡꯗꯕꯒꯤ ꯃꯔꯝ ꯑꯩ ꯈꯪꯉꯤꯅꯦ." ꯁꯅꯥꯔꯩꯅ, "ꯃꯔꯥꯜ ꯐꯅ ꯂꯩꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯃꯤ ꯑꯃꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥ ꯍꯦꯛꯇ ꯄꯤꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯄꯨꯔꯣꯏꯕ ꯅꯠꯇꯕꯒꯤꯗꯃꯛ ꯅꯨꯄꯥꯗꯨꯕꯨ ꯀꯔꯤꯒꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯑꯩꯗꯤ ꯅꯨꯄꯥꯗꯣ ꯃꯁꯛꯁꯨ ꯈꯪꯗꯦ, ꯃꯃꯤꯡꯁꯨ ꯈꯪꯗꯦ꯫ ꯃꯍꯥꯛ ꯀꯅꯥꯅꯣ ꯈꯪꯕ ꯉꯝꯗꯦ." ꯃꯥꯏꯄꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯊꯣꯏꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ, "ꯍꯦꯔꯥ, ꯑꯩꯗꯨꯝ ꯀꯣꯛ ꯉꯥꯎꯔꯛꯀꯗꯧꯔꯤ ꯅꯣꯏꯒꯤ ꯋꯥꯔꯤꯁꯤꯗꯤ꯫ ꯅꯨꯄꯥꯗꯨꯅꯗꯤ ꯅꯪꯒꯤ ꯑꯉꯥꯡꯁꯦ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯤꯁꯤꯗꯤ꯫ ꯑꯗꯨꯗꯤ ꯅꯪꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯝ ꯑꯣꯏꯐꯝ ꯊꯣꯛꯇ꯭ꯔꯣ? ꯑꯩ ꯀꯣꯛ ꯌꯥꯝ ꯊꯤ ꯉꯥꯎꯔꯛꯀꯗꯧꯔꯤ꯫ ꯑꯗꯨꯅ ꯇꯥ ꯃꯥꯏꯄꯥꯛ, ꯍꯣꯔꯦꯜꯁꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯄꯤꯖꯧ ꯑꯩꯕꯨ." ꯃꯥꯏꯄꯥꯛꯅ, "ꯀꯣꯛ ꯉꯥꯎꯔꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯔꯒ ꯐꯗꯧ ꯅꯠꯇꯦ, ꯅꯤꯡꯊꯤꯅ ꯇꯨꯝꯒꯗꯕꯅꯤ." ꯀꯣꯏꯔꯦꯡ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ, "ꯅꯠꯇ꯭ꯔꯒ ꯇꯥ ꯃꯥꯏꯄꯥꯛ, ꯃꯣꯏ ꯑꯅꯤꯁꯦ ꯂꯣꯏꯅ ꯉꯥꯎꯔ ꯆꯠꯂꯣ, ꯅꯨꯄꯥꯗꯨꯒ ꯏꯆꯜꯒꯁꯦ? ꯑꯗꯣ ꯁꯅꯥꯔꯩꯁꯤꯗꯤ ꯑꯉꯥꯎꯕ ꯃꯥꯟꯗꯦꯗ." "ꯑꯉꯥꯎꯕꯁꯦ ꯅꯨꯄꯥꯗꯨ ꯃꯥꯟꯁꯤꯜꯂꯤ ꯑꯩꯗꯤ." ꯅꯨꯄꯥ ꯑꯃꯅ, "ꯍꯦ, ꯇꯞꯅ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ. ꯏꯕꯦꯝꯃ, ꯑꯉꯥꯡꯁꯦ ꯅꯪꯅ ꯄꯣꯛꯄꯗ ꯑꯁꯦꯡꯕꯅꯤꯀꯣ?" "ꯑꯩꯅ ꯄꯣꯛꯄ ꯏꯆꯥ ꯑꯣꯏꯕꯒꯤꯅꯤ ꯑꯩꯅ ꯌꯣꯛꯂꯤꯕꯁꯦ." ꯃꯥꯏꯄꯥꯛꯅ, "ꯐꯔꯦ ꯐꯔꯦ, ꯑꯉꯥꯡꯁꯤꯕꯨꯗꯤ ꯅꯅꯥꯛꯇ ꯂꯩꯕꯅꯤꯅ ꯅꯪꯉꯣꯟꯗ ꯆꯩꯔꯥꯛ ꯄꯤꯕꯗꯣ ꯆꯨꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯅ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥꯗꯨꯗ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯤꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛꯇꯣ ꯄꯤꯔꯒꯦꯀꯣ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯆꯠꯁꯤ." ꯃꯥꯏꯄꯥꯛꯀꯤ ꯌꯨꯝꯗꯅꯤ ꯍꯧꯖꯤꯛ ꯃꯥꯏꯄꯥꯛꯅ ꯁꯅꯥꯌꯥꯏ ꯐꯨꯔꯤꯕꯗꯨ꯫ ꯃꯥꯏꯄꯥꯛꯅ, "ꯑꯥ ꯁꯔꯪꯗ ꯊꯝꯂꯤꯕ ꯑꯉꯥꯎꯕꯁꯤꯗ ꯃꯤ ꯄꯨ ꯑꯣꯟꯒꯅꯨ, ꯀꯤꯈꯤꯅꯤꯅꯦ, ꯉꯥꯎꯕ ꯍꯦꯟꯈꯤꯅꯤ꯫ ꯁꯅꯥꯌꯥꯏꯃ, ꯃꯤꯒꯤ ꯀꯣꯕꯤ ꯍꯪꯒꯥꯝ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕꯒꯤꯅꯤꯀꯣ ꯑꯩꯅ ꯅꯪ ꯐꯨꯔꯤꯕꯗꯣ." ꯀꯣꯏꯔꯦꯡꯅ, "ꯑꯐꯕ ꯇꯧꯕꯒꯤꯅ ꯑꯐꯕ ꯃꯍꯩ, ꯐꯠꯇꯕ ꯇꯧꯕꯒꯤꯅ ꯐꯠꯇꯕ ꯃꯍꯩ ꯏꯁꯥ ꯏꯁꯥꯅ ꯐꯪꯃꯤꯟꯅꯕ ꯇꯥꯕꯅꯤ." ꯃꯥꯏꯄꯥꯛꯅ, "ꯁꯅꯥꯌꯥꯏꯃ, ꯍꯧꯒꯠꯂꯣ. ꯆꯩꯐꯝꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇꯣ ꯌꯨꯝꯗ ꯄꯨꯔꯒ ꯅꯪꯒꯤ ꯅꯨꯄꯤꯗꯅꯦ ꯍꯥꯞꯍꯜꯂꯨꯔꯣ." ꯁꯅꯥꯌꯥꯏꯗꯨ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯉꯥꯡꯗꯦ, ꯃꯌꯨꯝꯗ ꯇꯨꯃꯤꯟꯅ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯅꯥꯌꯥꯏꯃꯒꯤ ꯃꯃꯤꯠ ꯑꯅꯤꯗ ꯃꯔꯣꯜ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃ ꯃꯥꯏꯄꯥꯛꯅ ꯎꯕ ꯐꯪꯍꯧꯏ꯫ ꯃꯥꯏꯄꯥꯛꯅ, "ꯅꯣꯏ ꯈꯔ ꯁꯅꯥꯌꯥꯏꯁꯦ ꯂꯥꯞꯁꯤꯟꯁꯦꯗꯣ. ꯈꯔ ꯁꯦꯝꯗꯣꯛꯄꯤꯗꯕ ꯌꯥꯔꯣꯏ, ꯅꯠꯇ꯭ꯔꯕꯗꯤ ꯃꯀꯣꯛꯁꯦ ꯑꯐꯕ ꯈꯟꯕ ꯉꯝꯂꯣꯏ꯫
ꯑꯩꯈꯣꯏꯒꯤ ꯃꯩꯈꯨꯒꯅꯤꯅꯦ ꯊꯣꯏꯕꯅ ꯇꯥꯗ ꯁꯔꯪꯗ ꯊꯝꯃꯤꯕ ꯅꯨꯄꯥꯁꯤꯕꯨ ꯑꯁꯦꯡꯀꯤ ꯍꯥꯠꯇꯧꯔꯕ꯭ꯔꯣ ꯍꯦ ꯅꯪꯕꯨ ꯃꯤ ꯍꯥꯠꯄ ꯉꯝꯒꯗ꯭ꯔꯅꯦ ꯊꯣꯏꯕ ꯍꯥꯠꯂꯣ ꯍꯥꯏꯔꯗꯤ ꯍꯥꯠꯇꯣꯏꯅꯤ ꯀꯩꯅꯣ ꯇꯥꯗ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯥꯡꯄꯥꯛꯁꯤ ꯄꯥꯏꯔꯣ ꯑꯗꯨꯒ ꯑꯉꯧꯕ ꯅꯨꯄꯥꯁꯦ ꯍꯥꯠꯂꯨꯔꯣ ꯆꯠꯂꯣ ꯆꯠꯂꯣ ꯑꯦ ꯀꯩꯅꯣ ꯇꯥꯗ ꯑꯉꯧꯕ ꯅꯨꯄꯥ ꯍꯥꯏꯗꯤ ꯅꯨꯄꯤꯗꯨꯅꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯅꯠꯇꯦ ꯍꯥꯏꯔꯦ ꯅꯨꯄꯥꯁꯤꯅꯗꯤ ꯑꯉꯥꯡꯗꯣ ꯃꯥꯒꯤ ꯃꯆꯥꯅꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯨꯛ ꯅꯠꯇꯦ ꯍꯥꯏꯔꯗꯤ ꯑꯉꯧꯕ ꯅꯨꯄꯥ ꯇꯥꯗ꯭ꯔꯤꯕꯣ ꯍꯣꯏꯅꯦ ꯇꯥꯗ ꯁꯅꯥꯌꯥꯏꯃ ꯐꯨꯔꯨꯕꯗꯒꯤ ꯋꯥꯔꯤꯒ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯑꯩꯁꯦ ꯌꯥꯝ ꯊꯤꯅ ꯁꯥꯎꯈꯤꯗꯅ ꯑꯝꯇ ꯍꯜꯂꯒꯦ ꯍꯣꯏꯅꯦ ꯇꯥꯗ ꯁꯅꯥꯌꯥꯏꯃ ꯐꯨꯔꯨꯕꯗꯒꯤ ꯋꯥꯔꯤꯒ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯑꯩꯁꯦ ꯌꯥꯝ ꯊꯤꯅ ꯁꯥꯎꯈꯤꯗꯅ ꯅꯨꯄꯤꯗꯨꯅꯁꯨ ꯑꯉꯥꯡꯗꯣ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯠꯇꯦ ꯋꯥꯔꯤꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯔꯦꯅꯦ ꯃꯇꯝ ꯀꯌꯥꯝꯅꯗꯤ ꯀꯨꯏꯔꯦ ꯃꯣꯏ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯣꯛ ꯉꯥꯎꯍꯜꯂꯤꯕꯁꯦ ꯃꯥꯏꯄꯥꯛꯇꯣ ꯋꯥ ꯉꯥꯡꯗꯦ ꯃꯇꯣꯝꯇ ꯊꯥꯡꯄꯥꯛꯇꯣ ꯄꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩ ꯇꯁꯦꯡꯅ ꯃꯣꯏ ꯑꯅꯤꯁꯤꯅ ꯑꯉꯥꯎꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡ ꯃꯆꯥꯗꯨꯅ ꯀꯃꯥꯏ ꯇꯧꯍꯧꯕ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕꯁꯤ ꯑꯉꯥꯡꯗꯨꯒꯤꯗꯃꯛꯅꯤꯀꯣ ꯃꯥꯏꯄꯥꯛꯀꯤ ꯁꯨꯃꯥꯡ ꯑꯆꯧꯕꯗꯨꯗ ꯃꯣꯔꯣꯛ ꯑꯀꯪꯕ ꯃꯆꯨ ꯇꯛꯅꯕ ꯌꯥꯏꯉꯪ ꯑꯇꯩ ꯑꯇꯣꯞꯄ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯑꯃꯁꯨ ꯅꯨꯡꯁꯥꯗ ꯐꯧꯔꯤ ꯑꯗꯨꯒ ꯃꯥꯏꯄꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡ ꯈꯔꯁꯨ ꯁꯨꯃꯥꯡꯗ ꯐꯧ ꯇꯥꯁꯤꯟꯃꯤꯟꯅꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯃꯥꯏꯄꯥꯛꯀꯤ ꯁꯔꯪ ꯃꯅꯥꯛꯇ ꯃꯥꯏꯄꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯈꯣꯡꯖꯣꯡꯕꯤ ꯁꯥꯟꯅꯔꯤ ꯃꯥꯏꯄꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯅꯥꯎꯇꯣꯟꯅ ꯃꯌꯥꯝꯕ ꯇꯣꯟꯖꯥꯎꯗ ꯇꯥꯖꯧ ꯈꯔ ꯊꯨꯅ ꯆꯣꯡꯉꯣ ꯑꯩ ꯈꯨꯠ ꯊꯥꯡꯒꯠꯄꯗ ꯋꯥꯔꯦ ꯉꯥꯏꯈꯣ ꯑꯥꯒꯤ ꯁꯔꯪꯗ ꯂꯩꯔꯤ ꯅꯨꯄꯥꯁꯦ ꯆꯥꯛ ꯂꯥꯝꯕ ꯃꯥꯜꯂꯦ ꯁꯨꯃꯥꯡꯗ ꯆꯦꯡꯄꯥꯛ ꯐꯧꯔꯤꯁꯦ ꯈꯔ ꯄꯤꯁꯤ ꯅꯥꯎꯇꯣꯟ ꯃꯣꯏ ꯑꯅꯤꯗꯨ ꯁꯨꯃꯥꯡꯅ ꯐꯧꯔꯤꯕ ꯆꯦꯡꯄꯥꯛꯇꯨ ꯈꯨꯖꯣꯞ ꯑꯃ ꯄꯥꯏꯔꯒ ꯁꯔꯪ ꯃꯅꯥꯛꯇ ꯐꯝꯂꯤ ꯑꯗꯨꯒ ꯃꯥꯏꯄꯥꯛꯅ ꯐꯥꯔꯒ ꯊꯝꯂꯤꯕ ꯅꯨꯄꯥꯗꯨ ꯇꯣꯟꯖꯥꯎꯅ ꯈꯨꯔꯥ ꯅꯪ ꯆꯥꯛ ꯂꯥꯝꯗꯤ ꯁꯤ ꯆꯥꯎꯋꯣ ꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯑꯣ ꯁꯔꯪ ꯃꯅꯨꯡꯗ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯅ ꯇꯞꯅ ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯁꯤꯒꯤ ꯄꯨꯈꯝꯁꯤꯗ ꯍꯥꯞꯄꯝꯃꯣ ꯏꯕꯨꯡꯉꯣ ꯇꯣꯟꯖꯥꯎꯅ ꯈꯨꯔꯥ 이싱디 하, 오, 이싱 기다가 비려모 돈장나 나우돈다 나우 이싱 그라 뿌로 구자이다 나우돈도 이싱 러버 사크리 돈장나 올렌다 구라 낭누 시 레리시 꽌기노 나빠나 이시 오이다바 ngangi ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯕꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯊꯝꯕꯅꯤ ꯀꯔꯤ ꯑꯣꯏꯗꯕ ꯉꯥꯡꯂꯨꯔꯒꯦ ꯈꯨꯔꯥ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯕꯨ ꯏꯆꯥꯅꯤ ꯍꯥꯏꯔꯨꯕꯒꯤꯗꯃꯛꯅꯤ ꯁꯔꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯥꯔꯒ ꯑꯩꯕꯨ ꯊꯝꯂꯤꯕꯁꯦ ꯑꯗꯣ ꯑꯩꯅ ꯀꯅꯥꯗꯁꯨ ꯑꯣꯏꯗꯕ ꯉꯥꯡꯗꯦ ꯑꯆꯨꯝꯕ ꯉꯥꯡꯕ ꯌꯥꯗꯕ ꯇꯥꯏꯕꯪꯅꯤ ꯅꯥꯎꯇꯣꯟꯗꯨ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯔꯒ ꯂꯥꯛꯏ ꯈꯨꯔꯥ ꯏꯁꯤꯡ ꯍꯩꯅꯕ ꯀꯣꯜ ꯂꯩꯕ꯭ꯔꯣ ꯀꯔꯤꯒꯤ ꯂꯩꯇꯅꯤ ꯁꯤꯗ ꯍꯩꯔꯝꯃꯣ ꯊꯣꯡꯗꯤ ꯍꯥꯡꯗꯣꯛꯀꯅꯨ ꯅꯄꯥꯅ ꯐꯨꯕꯤꯅꯤ ꯅꯄꯥꯁꯦ ꯃꯁꯤꯡ ꯐꯠꯇꯕ ꯃꯥꯜꯂꯤ ꯉꯁꯥꯏ ꯅꯨꯄꯥ ꯑꯃꯁꯨ ꯑꯆꯨꯝꯕ ꯉꯥꯡꯂꯨꯕꯒꯤ ꯐꯨꯕꯤꯕ ꯃꯥꯜꯂꯤ ꯆꯩꯅ ꯀꯟꯕꯒꯤ ꯃꯈꯣꯜ ꯑꯃꯅꯤ ꯇꯥꯈꯤ ꯇꯣꯟꯖꯥꯎꯅ ꯈꯨꯔꯥ ꯉꯁꯥꯏ ꯕꯥꯖꯤꯅ ꯃꯤ ꯐꯨꯗꯨꯗꯤ ꯂꯝꯍꯦꯟꯕꯩꯅꯤ ꯁꯥꯖꯩꯅ ꯀꯟꯕꯅꯤ ꯑꯣ ꯇꯥꯏꯕꯪ ꯄꯨꯟꯁꯤꯗ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯀꯔꯤꯝꯇ ꯇꯧꯕ ꯌꯥꯗ꯭ꯔꯕ ꯑꯣꯏꯔꯦꯀꯣ ꯐꯔꯦ ꯑꯉꯝꯕꯅ ꯅꯤꯡꯊꯧꯅꯤ ꯑꯀꯟꯕꯅ ꯅꯤꯡꯊꯧꯅꯤ ꯑꯩꯅ ꯑꯆꯨꯝꯕ ꯈꯔ ꯑꯃꯨꯛ ꯉꯥꯡꯂꯨꯕꯒꯤ ꯅꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛ ꯐꯨꯕꯤꯕ ꯇꯥꯔꯦ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏ ꯑꯅꯤꯁꯨ ꯑꯆꯨꯝꯕꯁꯦ ꯌꯥꯝ ꯉꯥꯡꯒꯅꯨ ꯃꯇꯝ ꯃꯇꯝꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯌꯥꯅꯕ ꯉꯥꯡꯉꯣ ꯃꯤ ꯂꯣꯏꯅꯧ ꯀꯗꯥꯏ ꯑꯩꯒꯤ ꯆꯦꯡꯄꯥꯛꯇꯨꯒ ꯏꯁꯤꯡꯒꯗꯣ ꯃꯅꯨꯡꯗ ꯏꯟꯁꯤꯟꯕꯤꯔꯝꯃꯣ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯁꯅꯥꯔꯩꯗꯨ ꯃꯥꯒꯤ ꯏꯪꯈꯣꯜꯗ ꯅꯣꯡꯃ ꯁꯅꯥꯌꯥꯏꯃꯅ ꯅꯦꯛꯈꯥꯏꯔꯝꯕ ꯍꯪꯒꯥꯝ ꯀꯣꯕꯤꯁꯤꯡ ꯍꯧꯔꯝꯕ ꯃꯐꯝꯗꯨꯗ ꯑꯅꯧꯕ ꯄꯥꯝꯕꯤ ꯆꯥꯔ ꯈꯔ ꯑꯃꯨꯛ ꯊꯥꯔꯝꯃꯤ ꯁꯅꯥꯔꯩꯗꯨ ꯏꯟꯁꯥꯡ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯏꯁꯤꯡ ꯆꯥꯏꯅ ꯆꯥꯏꯅ ꯃꯇꯣꯝꯇ ꯅꯣꯏ ꯌꯥꯝ ꯊꯨꯅ ꯍꯧꯔꯣꯀꯣ ꯃꯌꯥꯝꯁꯤꯒ ꯂꯦꯡ ꯃꯥꯟꯅꯅ ꯆꯥꯎꯕ ꯊꯨꯔꯣꯀꯣ 이베마디 가둠나 ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ 이베마 ꯂꯩꯍꯥꯎ ꯂꯩꯍꯥꯎꯗꯨ ꯏꯟꯁꯥꯡ ꯃꯔꯛꯇꯒꯤ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯏꯃꯥ ꯏꯪꯈꯣꯜꯗ ꯁꯨꯝ ꯂꯩꯕꯁꯦ ꯋꯥꯏ ꯏꯕꯦꯝꯃ ꯃꯤ ꯐꯠꯇꯕ ꯂꯩ ꯏꯪꯈꯣꯜꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯗꯦꯀꯣ ꯁꯅꯥꯔꯩꯗꯨ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯃꯄꯤ ꯇꯩꯊꯣꯛꯄꯒꯨꯝꯁꯨ ꯇꯧꯔꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯏꯇꯣꯝꯇ ꯍꯤꯡꯂꯕꯅꯤꯅ ꯑꯉꯥꯎꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗ ꯐꯪꯗ꯭ꯔꯦ ꯌꯨꯝꯗꯗꯤ ꯑꯉꯥꯎꯕꯤꯅ ꯂꯛꯅꯕ ꯉꯥꯛꯇꯅꯤ ꯑꯩꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇꯅ ꯑꯩꯉꯣꯟꯗ ꯑꯉꯥꯎꯕꯤ ꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧꯕꯤꯔꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯏꯃꯥ ꯏꯆꯥ ꯏꯅꯦ ꯏꯈꯥ ꯇꯝꯅꯤꯡꯕ ꯐꯪꯂꯦ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅꯣ ꯑꯥꯗ ꯂꯕꯨꯛ ꯂꯝꯌꯥꯏꯗ ꯅꯨꯄꯥ ꯑꯃ ꯃꯔꯦꯡ ꯌꯨꯝꯗ ꯆꯩ ꯑꯃ ꯊꯝꯃꯒ ꯄꯣꯠ ꯈꯔ ꯆꯩꯗ ꯂꯦꯡꯁꯤꯜꯂꯒ
ꯏꯪꯈꯣꯜ ꯇꯝꯅ ꯆꯪꯉꯛꯏꯕꯁꯤꯕꯣ? ꯑꯁꯤꯁꯨ ꯃꯤꯐꯠꯇꯁꯤꯡꯅ ꯊꯧꯏꯟꯁꯤꯡ ꯇꯧꯔꯒ ꯊꯥꯖꯤꯜꯂꯛꯄ ꯑꯣꯏꯔꯤꯖꯥꯠꯂꯥ? ꯑꯔꯥꯞꯄꯗ ꯂꯣꯏꯉꯝꯕ ꯀꯧꯕ ꯅꯨꯄꯥ ꯅꯍꯥ ꯃꯆꯥꯗꯨ ꯂꯧꯕꯨꯛ ꯂꯝꯌꯥꯏꯗꯨꯗ ꯑꯃꯨꯛ ꯂꯦꯞꯂꯒ ꯁꯅꯥꯔꯩꯒꯤ ꯏꯪꯈꯣꯜꯗ ꯌꯦꯡꯂꯤ꯫ ꯑꯁꯤꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯊꯥꯔꯤꯕ ꯌꯨꯝ ꯑꯁꯤꯗꯁꯨ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯀꯗꯣꯏꯔꯥ? ꯋꯥꯈꯜ ꯈꯛ ꯈꯜꯂꯒ ꯈꯪꯗꯧꯕ ꯅꯠꯇꯦꯗ, ꯆꯪꯉꯒ ꯍꯪꯉ ꯈꯪꯗꯧꯅꯤ꯫ ꯑꯩ ꯆꯪꯉꯦ ꯑꯗꯨꯗꯤ꯫ ꯂꯣꯏꯉꯝꯕꯗꯨ ꯁꯅꯥꯔꯩꯒꯤ ꯏꯪꯈꯣꯜ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯅꯥꯔꯩꯁꯨ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯣꯟꯊꯣꯡꯁꯦ ꯂꯣꯟꯁꯤꯟꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯁꯤꯗꯤ꯫ ꯃꯥꯗꯤ ꯀꯣꯟꯊꯣꯡꯂꯣꯝ ꯂꯥꯛꯑꯦ꯫ ꯏꯕꯨꯡꯉꯣ, ꯀꯔꯤ ꯍꯪꯕꯅꯣ? ꯂꯣꯏꯉꯝꯕꯗꯨ ꯀꯣꯟꯊꯣꯡ ꯃꯄꯥꯜꯗ ꯂꯦꯞꯂꯒ, ꯏꯇꯩꯃ, ꯑꯩꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯇ ꯁꯔꯨ ꯄꯩꯔꯤꯕ ꯃꯔꯛ ꯑꯁꯤꯗ ꯑꯩ ꯂꯦꯛꯆꯒꯦ꯫ ꯏꯇꯩꯃꯅ ꯑꯃꯨꯛꯇ ꯌꯥꯕꯤꯔꯛꯎꯕ꯫ ꯏꯕꯨꯡꯉꯣ, ꯃꯐꯝꯁꯤꯗꯗꯤ ꯅꯨꯄꯥ ꯑꯝꯇ ꯂꯩꯇꯦ, ꯑꯗꯨꯅ ꯐꯠꯇꯕ ꯃꯤꯅ ꯎꯔꯒ ꯏꯃꯥ ꯏꯆꯥꯁꯦ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯨꯄꯥ ꯅꯍꯥ ꯄꯨꯁꯤꯜꯂꯒ ꯂꯩꯃꯤꯟꯅꯩ ꯍꯥꯏꯈꯤꯅꯤ꯫ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯏꯕꯨꯡꯉꯣ꯫ ꯂꯣꯏꯉꯝꯕꯗꯨ ꯃꯇꯣꯝꯇ ꯌꯥꯝ ꯋꯥꯔꯧꯖꯅ, ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯑꯩꯅ ꯆꯥꯕ ꯊꯛꯄ ꯐꯪꯗꯅ ꯎꯈꯣꯡ ꯋꯥꯈꯣꯡꯗ ꯌꯥꯔꯛꯀꯗꯣꯏꯁꯤꯕꯣ? ꯂꯣꯏꯉꯝꯕꯗꯨ ꯁꯅꯥꯔꯩꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯂꯧꯕꯨꯛꯀꯤ ꯁꯟꯒꯥꯔꯤ ꯂꯝꯕꯤꯗꯨꯗ ꯇꯨꯃꯤꯟꯅ ꯆꯠꯈꯤ꯫ ꯁꯅꯥꯔꯩꯗꯨ ꯂꯣꯏꯉꯝꯕꯗ ꯌꯦꯡꯍꯧꯔꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯃꯩꯄꯥꯛꯀꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯈꯔ ꯎꯈꯣꯡ ꯑꯃꯗ ꯃꯤ ꯑꯃ ꯄꯣꯔꯒ ꯂꯧꯕꯨꯛꯇ ꯆꯠꯄ ꯁꯅꯥꯔꯩꯅ ꯂꯥꯞꯅ ꯎꯏ꯫ ꯁꯅꯥꯔꯩꯗꯨ ꯄꯂꯥꯡ ꯑꯃ ꯄꯥꯏꯔꯒ ꯀꯣꯕꯦꯂꯩ ꯍꯦꯛꯅ ꯍꯦꯛꯅ, ꯑꯥꯗ ꯄꯣꯔꯒ ꯄꯨꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯦ ꯑꯩꯒꯤꯗ ꯂꯥꯛꯂꯝꯕꯗꯣ ꯃꯥꯟꯈ꯭ꯔꯦꯗ꯫ ꯃꯐꯤ ꯃꯔꯣꯜꯁꯦ ꯅꯨꯄꯥ ꯃꯆꯥꯗꯨ ꯑꯣꯏꯒꯗꯣꯏꯅꯤ꯫ ꯑꯉꯥꯡꯁꯦ ꯃꯤꯐꯠꯇꯁꯤꯡꯗꯨꯅ ꯍꯥꯠꯅꯕ ꯐꯥꯔꯒ ꯄꯨꯔꯤꯕ ꯖꯥꯠꯂꯥ? ꯑꯩꯒꯤ ꯏꯟꯁꯥꯡ ꯃꯈꯣꯡ ꯁꯣꯝꯅꯕ ꯊꯥꯡꯖꯧꯗꯣ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ? ꯍꯦ, ꯑꯉꯥꯡ ꯐꯥꯕꯁꯤꯡ, ꯑꯉꯥꯡꯗꯣ ꯃꯐꯝꯗꯨꯗ ꯊꯨꯅ ꯊꯥꯗꯔꯝꯃꯣ꯫ ꯍꯦ, ꯃꯤ ꯐꯠꯇꯕ ꯁꯥ, ꯃꯤꯍꯥꯠꯄ ꯁꯥ, ꯑꯉꯥꯡꯗꯣ ꯊꯥꯗꯔꯝꯃꯨꯅꯦ꯫ ꯂꯩꯔꯝꯃꯨ ꯅꯣꯏ, ꯊꯥꯡꯁꯤꯅ ꯌꯥꯜꯂꯒ ꯍꯥꯠꯀꯦ꯫ ꯂꯣꯏꯉꯝꯕꯗꯨ ꯊꯥꯡꯂꯒ ꯄꯨꯔꯤꯕ ꯃꯣꯏ ꯑꯅꯤ ꯑꯍꯨꯝꯗꯨ ꯁꯅꯥꯔꯩꯗ ꯌꯦꯡꯂꯒ ꯅꯨꯄꯥ ꯑꯃꯅ, ꯀꯔꯤꯅꯣ? ꯑꯉꯥꯎꯕꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯇꯝꯅ ꯊꯥꯡꯖꯧ ꯄꯥꯏꯔꯒ ꯆꯦꯜꯂꯛꯏꯕꯁꯤꯅ? ꯇꯣꯃꯥꯜ, ꯅꯍꯥꯗꯨ ꯂꯩꯕꯥꯛꯇ ꯊꯝꯃꯣ, ꯊꯨꯅ ꯊꯝꯃꯨꯅꯤ ꯅꯪꯕꯣ꯫ ꯇꯣꯃꯥꯜꯅ ꯂꯣꯏꯉꯝꯕꯗꯨ ꯂꯩꯕꯥꯛꯇ ꯙꯨꯞ ꯂꯥꯎꯅ ꯊꯥꯗꯔꯒ, ꯃꯤ ꯀꯟꯕ꯭ꯔꯕꯨ ꯑꯩꯈꯣꯏꯅ ꯁꯤꯕ ꯇꯥꯔꯦ꯫ ꯆꯦꯜꯂꯁꯤ ꯂꯥꯛꯑꯣ, ꯍꯩ ꯆꯦꯜꯂꯁꯤ ꯂꯥꯛꯑꯣ, ꯑꯩꯗꯤ ꯆꯦꯜꯂꯦꯀꯣ꯫ ꯃꯣꯏ ꯑꯅꯤ ꯑꯍꯨꯝꯗꯨ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ꯫ ꯇꯣꯃꯥꯜꯗꯨ ꯆꯦꯟꯅ ꯆꯦꯟꯅ, ꯍꯣ ꯁꯣꯅꯣ ꯆꯨꯕꯤ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯀꯟꯕꯤꯒꯦ ꯇꯧꯕꯅꯤ꯫ ꯍꯣ ꯑꯉꯥꯎꯕꯤ ꯅꯨꯄꯤ꯫ ꯂꯣꯏꯉꯝꯕꯗꯨ ꯁꯅꯥꯔꯩꯅ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯁꯪꯗꯨꯅ ꯆꯤꯡꯂꯒ ꯄꯨꯔꯛꯏ꯫ ꯂꯨꯝꯃꯤ ꯁꯤꯗꯤ, ꯃꯁꯥꯁꯦ ꯏꯄꯥ ꯄꯥꯅ ꯎꯔꯁꯨ ꯋꯥꯡꯕꯅꯤꯅ ꯌꯥꯝ ꯂꯨꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯂꯣꯏꯉꯝꯕꯗꯨ ꯆꯤꯡꯂꯒ ꯄꯨꯔꯤꯉꯩ ꯁꯣꯝꯗ ꯇꯣꯃꯥꯜꯒ ꯂꯥꯛꯃꯤꯟꯅꯕ ꯃꯣꯏ ꯈꯔꯗꯨ ꯈꯣꯡꯕꯥꯜ ꯃꯈꯥꯗ ꯄꯥꯛꯊꯔꯒ ꯇꯣꯃꯥꯜꯅ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯅꯤ꯫ ꯉꯥꯎꯁꯤꯟꯅꯔꯤꯕꯁꯤ ꯅꯨꯄꯤꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯗꯨꯔꯥ ꯍꯥꯏꯕꯗꯣ, ꯅꯠꯇ꯭ꯔꯅꯦ ꯃꯌꯥꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯕꯣꯀꯨꯜꯅ, ꯆꯠꯈꯤꯔꯣꯏꯁꯤ, ꯉꯥꯏꯍꯥꯛ ꯃꯝꯕ ꯉꯥꯏꯈꯤꯁꯤ, ꯀꯣꯕꯤ ꯈꯔ ꯍꯨꯔꯥꯟꯈꯤꯁꯤ꯫ ꯊꯕꯛꯁꯨ ꯇꯧꯕ ꯀꯥꯟꯅꯕꯁꯨ ꯑꯝꯇ ꯐꯪꯗꯕ꯫ ꯕꯤꯖꯣꯏꯅ, ꯀꯔꯤ? ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯒꯤ ꯍꯧꯔꯒ ꯅꯪ ꯐꯥꯎꯕ ꯇꯥ ꯃꯩꯄꯥꯛꯅ ꯊꯕꯛ ꯄꯤꯕꯤꯔꯤꯕꯗꯣ ꯀꯥꯟꯅꯕ ꯀꯔꯤꯝꯇ ꯐꯪꯗꯦꯕ? ꯑꯗꯨꯅ ꯊꯥ ꯑꯃ ꯉꯥꯏꯔꯒ ꯐꯪꯗꯧꯕ ꯈꯨꯠꯁꯨꯃꯜꯅꯤꯗꯅ꯫ ꯉꯁꯤꯒꯤ ꯈꯨꯠꯁꯨꯃꯜ ꯍꯥꯏꯕꯅꯤ ꯑꯩꯒꯤꯁꯤꯗꯤ꯫ ꯕꯣꯀꯨꯜꯒ ꯕꯤꯖꯣꯏꯒ ꯈꯠꯅꯔꯤꯉꯩ ꯇꯣꯃꯥꯜꯗꯤ ꯂꯥꯞꯅ ꯆꯠꯂꯒ ꯂꯩꯔꯝꯂꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯃꯩꯄꯥꯛꯇꯨ ꯁꯅꯥꯔꯩꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯅꯔꯤꯕ ꯑꯣꯂꯦꯟꯕꯨ ꯐꯥꯔꯒ ꯊꯝꯂꯤꯕ ꯁꯔꯪꯗꯨꯒꯤ ꯃꯅꯥꯛꯇ ꯃꯣꯔꯥ ꯑꯃ ꯊꯥꯔꯒ ꯑꯊꯨꯝ ꯑꯍꯥꯎ ꯈꯔ ꯆꯥꯔꯒ ꯐꯝꯂꯤ꯫ ꯑꯣꯂꯦꯟꯁꯨ ꯑꯇꯤꯌꯥ ꯃꯊꯛꯇ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯃꯩꯄꯥꯛꯇꯨ ꯑꯍꯥꯎꯕ ꯑꯃ ꯆꯥꯅ ꯆꯥꯅ, ꯑꯣ, ꯄꯥꯎꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯅꯦ꯫ ꯁꯅꯥꯔꯩꯗꯣ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯊꯦꯡꯅꯔꯦ, ꯂꯩꯃꯤꯟꯅꯔꯦ ꯍꯥꯏꯕ? ꯑꯗꯨꯒ ꯑꯩꯅ ꯐꯥꯔꯒ ꯊꯝꯂꯤꯕ ꯅꯨꯄꯥꯁꯤꯅ ꯀꯅꯥ? ꯑꯣꯂꯦꯟꯅ ꯁꯔꯪ ꯃꯅꯨꯡꯗꯒꯤ ꯇꯞꯅ, ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯖꯔꯁꯨ ꯑꯉꯥꯡꯗꯨꯗꯤ ꯑꯩꯒꯤꯅꯤ, ꯀꯅꯥꯝꯇꯗ ꯄꯤꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏ ꯑꯅꯤ ꯏꯆꯥ ꯃꯨꯟꯅꯕꯗꯣ ꯂꯣꯏꯅ ꯎꯅꯍꯧꯔꯤ ꯉꯥꯛꯇꯅꯤ꯫ ꯃꯩꯄꯥꯛꯇꯨ ꯑꯣꯂꯦꯟꯗ ꯌꯦꯡꯂꯒ, ꯊꯣꯏꯕ, ꯇꯥꯔꯤꯕ꯭ꯔꯥ ꯑꯩꯅ ꯀꯧꯔꯤꯁꯦ? ꯑꯣꯂꯦꯟꯗꯨ ꯃꯩꯄꯥꯛꯇ ꯀꯤꯅ ꯌꯦꯡꯂꯒ ꯊꯣꯏꯕꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯩꯄꯥꯛꯅ, ꯏꯇꯥꯎ ꯀꯧꯒꯦ, ꯀꯤꯒꯅꯨ, ꯑꯩ ꯅꯉꯣꯟꯗ ꯐꯨꯔꯣꯏꯀꯣ꯫ ꯅꯪ ꯉꯥꯎꯔꯕꯁꯨ ꯑꯩꯗꯤ ꯉꯥꯎꯗꯦ꯫ ꯊꯣꯏꯕ, ꯏꯟꯁꯥꯡꯗꯨ ꯂꯣꯏꯔꯕꯗꯤ ꯅꯣꯏ ꯇꯥ ꯑꯣꯂꯦꯟꯒꯤ ꯇꯦꯡꯀꯣꯠ ꯐꯖꯕ ꯑꯃ
ꯆꯥꯛꯂꯨꯛꯇ ꯍꯥꯞꯄꯒ ꯄꯨꯔꯛꯎ ꯑꯣꯂꯦꯟꯗꯣ ꯑꯇꯤꯌꯥꯗ ꯌꯦꯡꯂꯒ ꯏꯆꯥ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯉꯥꯎꯕ ꯃꯤ ꯑꯃꯒ ꯑꯩꯁꯤ ꯐꯥꯔꯒ ꯊꯝꯕꯤꯕ ꯏꯆꯥ ꯄꯤꯌꯨ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯁꯔꯪ ꯃꯅꯨꯡꯗ ꯐꯥꯔꯒ ꯊꯝꯕ ꯑꯉꯝꯕꯅ ꯅꯤꯡꯊꯧ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯉꯝꯂꯤꯕꯁꯦ ꯃꯩꯄꯥꯛꯇꯨ ꯃꯇꯣꯝꯇ ꯉꯥꯎꯔꯤꯁꯤ ꯅꯨꯄꯥꯁꯨ ꯑꯣꯏꯕ ꯇꯥꯏ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯂꯣꯏꯉꯝꯕꯒꯤ ꯄꯥꯎꯗꯣ ꯂꯥꯛꯄ ꯉꯥꯏꯕ ꯇꯥꯏ ꯁꯣꯝꯗꯅ ꯂꯣꯏꯉꯝꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯔꯩꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯍꯥꯎꯗꯤ ꯂꯣꯏꯉꯝꯕꯗ ꯅꯞꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯁꯅꯥꯔꯩꯁꯨ ꯃꯇꯝ ꯀꯨꯏꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯅꯥꯝꯇꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯐꯪꯂꯛꯇꯕꯅ ꯂꯣꯏꯉꯝꯕꯗꯨ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯒꯨꯝꯅ ꯈꯟꯕꯒꯨꯝ ꯇꯧꯔꯤ ꯃꯔꯝꯗꯤ ꯂꯣꯏꯉꯝꯕꯅ ꯏꯇꯩꯃ ꯀꯧꯔꯕꯅꯤꯅ ꯅꯣꯡꯃ ꯂꯣꯏꯉꯝꯕꯗꯨ ꯁꯅꯥꯔꯩꯒ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤ ꯂꯣꯏꯉꯝꯕꯅ ꯁꯅꯥꯔꯩꯗ ꯏꯇꯩꯃ ꯑꯩꯗꯤ ꯅꯪꯁꯤ ꯑꯩꯒꯤ ꯏꯇꯩꯃꯅꯤ ꯈꯜꯂꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ ꯂꯩꯌꯨ ꯂꯩꯌꯨ ꯅꯪ ꯑꯃ ꯂꯩꯔꯕꯅꯤꯅ ꯑꯩꯕꯨ ꯀꯤꯍꯟ ꯈꯪꯍꯟꯕ ꯉꯝꯕ ꯃꯤ ꯃꯁꯤꯡꯗꯣ ꯍꯟꯊꯔꯛꯑꯅꯤ ꯈꯨꯜ ꯑꯁꯤꯗ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯤ ꯃꯥꯅ ꯏꯃꯥ ꯏꯆꯥꯁꯦ ꯈꯥꯏꯗꯣꯛꯅꯅꯕ ꯁꯤꯜꯂꯤ ꯏꯇꯩꯃ ꯃꯤꯗꯨ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯏꯇꯩꯃꯒꯤꯗ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯄ꯭ꯔꯣ ꯏꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯄ ꯃꯤꯕꯨ ꯀꯔꯤꯒꯤ ꯈꯪꯂꯣꯏꯗꯣꯏꯅꯣ ꯂꯣꯏꯉꯝꯕꯗꯨ ꯌꯨꯝꯄꯥꯛ ꯇꯧꯕ ꯂꯦꯞꯂꯒ ꯃꯤꯗꯣ ꯑꯩꯁꯨ ꯃꯁꯛ ꯈꯪꯍꯜꯂꯣ ꯏꯇꯩꯃ ꯅꯍꯥꯟ ꯅꯪꯕꯨ ꯐꯥꯔꯒ ꯄꯨꯒꯦ ꯇꯧꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯣꯏ ꯍꯥꯟꯅ ꯐꯥꯔꯒ ꯋꯥꯗꯨꯅ ꯊꯣꯛꯀꯅꯤ ꯐꯠꯇꯕ ꯅꯨꯄꯥꯗꯨꯅ ꯃꯤꯑꯣꯏ ꯑꯃꯁꯨ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤ ꯍꯥꯏ ꯑꯗꯨꯒ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯄꯨꯔꯣꯏꯕ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩꯕꯨ ꯀꯤꯍꯟꯕꯅꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯅꯕ ꯀꯔꯤꯅꯣ ꯏꯇꯩꯃ ꯏꯇꯩꯃꯒꯤ ꯋꯥꯔꯤꯁꯤ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯋꯥꯔꯤꯗꯣ ꯐꯖꯅ ꯂꯤꯕꯤꯌꯨ ꯁꯅꯥꯔꯩꯗꯨ ꯂꯦꯞꯂꯝꯕꯗꯒꯤ ꯇꯞꯅ ꯐꯝꯂꯒ ꯑꯩꯁꯦ ꯅꯨꯄꯥꯗꯨꯒ ꯂꯩꯃꯤꯟꯅꯅꯕ ꯃꯣꯏꯅ ꯁꯤꯜꯂꯤꯕꯅꯤ ꯅꯨꯄꯥꯗꯨꯒ ꯂꯩꯃꯤꯟꯅꯔꯕꯗꯤ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯥꯒꯩꯒꯒꯤ ꯏꯆꯥꯅꯤ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯑꯩꯗꯤ ꯅꯨꯄꯥꯗꯣ ꯃꯁꯛ ꯐꯥꯎꯕ ꯈꯪꯗꯦ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤ ꯏꯇꯩꯃ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯄꯥꯗꯣ ꯃꯁꯛ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤꯔꯣ ꯁꯣꯝꯗ ꯃꯩꯄꯥꯛꯅ ꯑꯣꯂꯦꯟꯗ ꯑꯃꯨꯛ ꯅꯨꯄꯥ ꯅꯪꯕꯨ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯒ ꯑꯃꯨꯛꯇ ꯎꯅꯧꯗꯅ ꯑꯩꯒꯤ ꯑꯉꯥꯡ ꯈꯔꯅ ꯅꯨꯄꯤꯗꯣ ꯑꯩ ꯌꯥꯎꯗꯅ ꯀꯤꯍꯟ ꯈꯪꯍꯜꯂꯨꯗꯅ ꯏꯪꯈꯣꯜꯗꯒꯤ ꯃꯁꯤ ꯐꯥꯎꯕ ꯂꯦꯡꯕ ꯌꯥꯈꯤꯗ꯭ꯔꯦ ꯉꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯐꯥꯕ ꯄꯨꯟꯕ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯇꯁꯦꯡꯅ ꯀꯔꯤꯒꯨꯝꯕ ꯑꯉꯥꯎꯕꯤ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯗ ꯗꯁꯥ ꯇꯥꯒꯗꯣꯏꯅꯤ ꯑꯉꯥꯎꯕ ꯃꯤꯗꯤ ꯊꯦꯝꯃꯒ ꯂꯣꯏꯅꯒꯗꯕꯅꯤ ꯀꯤꯍꯟ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯆꯩ ꯐꯥꯎꯕ ꯊꯥꯡꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯇꯧꯕꯩꯕꯨꯗꯤ ꯑꯩꯁꯨ ꯅꯍꯥꯟꯕꯨꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯀꯟꯕ ꯈꯔ ꯁꯤꯖꯤꯟꯅꯧꯔꯦ ꯃꯗꯨꯅ ꯍꯦꯟꯅ ꯑꯁꯣꯏꯕ ꯑꯣꯏꯍꯜꯂꯤ ꯑꯣꯂꯦꯟꯅ ꯑꯆꯨꯝꯕꯅꯤꯗꯣ ꯉꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯡꯉꯝꯗ ꯉꯝꯕꯁꯦ ꯇꯧꯗꯕ ꯐꯩ ꯑꯩꯁꯨ ꯌꯥꯝꯅ ꯉꯝꯃꯤ ꯇꯧꯕꯇꯕꯨ ꯉꯝꯗꯕ ꯃꯇꯥꯡꯁꯨ ꯂꯥꯛꯂꯤꯕꯁꯤꯅꯤ ꯑꯗꯨꯅ ꯑꯩ ꯀꯔꯤꯁꯨ ꯉꯝꯗꯦ ꯉꯝꯒꯦꯁꯨ ꯉꯝꯃꯤ ꯉꯝꯃꯣꯏ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯉꯝꯗꯦ ꯃꯁꯤꯅꯤ ꯑꯩꯅ ꯉꯝꯕ ꯑꯃꯗꯤ ꯉꯝꯗꯕ ꯃꯩꯄꯥꯛꯇꯨ ꯃꯇꯣꯝꯇ ꯀꯔꯤꯅꯣ ꯃꯥꯒꯤ ꯋꯥꯉꯥꯡꯁꯤ ꯑꯉꯥꯎꯕ ꯃꯥꯟꯕꯁꯨ ꯑꯃꯨꯛ ꯑꯃꯨꯛ ꯌꯥꯎꯔꯤꯅꯦ ꯍꯣꯏꯗ ꯃꯁꯤ ꯑꯉꯥꯎꯕꯅꯤꯗ ꯂꯣꯏꯉꯝꯕꯒꯤ ꯄꯥꯎ ꯉꯥꯏꯕꯅ ꯐꯔꯛꯀꯗꯧꯔꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯉꯝꯕ ꯑꯃꯅꯤ ꯑꯩꯁꯨ ꯃꯤꯌꯥꯝꯒꯤ ꯐꯕ ꯇꯧꯕ ꯄꯥꯝꯕꯅꯤ ꯑꯩꯗꯤ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯑꯉꯥꯡ ꯑꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯃꯥ ꯃꯄꯥ ꯁꯦꯡꯕꯅ ꯀꯅꯥꯅꯣ ꯊꯨꯅ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯤ ꯅꯣꯡꯃ ꯃꯩꯄꯥꯛꯅ ꯐꯨꯈꯤꯕ ꯁꯅꯥꯌꯥꯏꯃꯗꯨꯗꯤ ꯃꯩꯄꯥꯛꯇ ꯁꯤꯡꯂꯒ ꯂꯩꯔꯤ ꯃꯩꯄꯥꯛꯁꯦ ꯗꯁꯥ ꯇꯥꯍꯟꯕ ꯌꯥꯔꯦꯅ ꯃꯤꯡꯆꯠ ꯊꯤꯍꯟꯕ ꯌꯥꯔꯦꯅ ꯑꯉꯥꯎꯕꯤ ꯅꯨꯄꯤꯁꯤꯗ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯂꯝꯃꯦ ꯍꯥꯏꯗꯅ ꯃꯔꯥꯜ ꯊꯪꯖꯤꯟꯕ ꯌꯥꯕ ꯄꯥꯝꯕꯩ ꯑꯃ ꯊꯤꯗꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯒ ꯃꯌꯨꯝꯗ ꯊꯝꯂꯤꯕ ꯅꯨꯄꯥꯗꯣ ꯍꯨ ꯄꯤꯖꯔꯒ ꯍꯥꯠꯇꯣꯛꯂꯕ ꯂꯣꯏꯉꯝꯕꯗꯨ ꯁꯅꯥꯔꯩꯒ ꯂꯩꯃꯤꯟꯅꯔꯛꯄꯗꯒꯤ ꯁꯅꯥꯔꯩꯒꯤ ꯋꯥꯈꯜꯂꯣꯟ ꯈꯖꯤꯛ ꯈꯖꯤꯛ ꯈꯪꯕ ꯍꯧꯔꯛꯂꯤ ꯑꯩꯕꯨ ꯇꯣꯃꯥꯜꯅ ꯃꯃꯜ ꯄꯤꯔꯒ ꯅꯦꯛꯂꯒ ꯃꯐꯝꯁꯤꯗ ꯀꯧꯔꯛꯂꯤꯕꯁꯦ ꯏꯇꯩꯃ ꯁꯅꯥꯔꯩꯁꯤ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯣꯛꯅꯕꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯏꯇꯩꯃ ꯁꯅꯥꯔꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯪꯗꯣꯛꯄ ꯃꯊꯧ ꯇꯥꯔꯦ ꯏꯇꯩꯃꯁꯦ ꯑꯉꯥꯎꯕ ꯃꯤ ꯅꯠꯇꯦ ꯈꯪꯂꯕꯅꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯈꯪꯕ ꯃꯊꯧ ꯇꯥꯔꯦ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯕꯗꯤ ꯑꯩꯁꯨ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯉꯝꯃꯛꯇꯕꯁꯨ ꯌꯥꯏ ꯃꯤ ꯅꯨꯡꯁꯤꯅ ꯈꯣꯡꯐꯝ ꯑꯃ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯈꯤꯗꯕꯁꯨ ꯌꯥꯔꯤ ꯄꯣꯠꯅꯤ
ꯂꯣꯏꯉꯝꯕꯗꯨ ꯃꯇꯣꯝꯇ ꯐꯝꯂꯤꯉꯩ ꯃꯥꯒꯤ ꯇꯨꯡꯗ ꯂꯩꯍꯥꯎꯗꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯏꯌꯥ ꯈꯨꯔꯥ ꯑꯩ ꯄꯣꯕꯤꯌꯨ꯫ ꯁꯅꯥꯔꯩꯁꯨ ꯂꯣꯏꯉꯝꯕꯒꯤ ꯇꯨꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯅꯇꯣꯝꯇ ꯀꯔꯤ ꯈꯜꯂꯝꯃꯤꯕꯅꯣ? ꯏꯇꯩꯃ ꯑꯩ ꯌꯨꯝꯗ ꯍꯜꯂꯁꯤꯔꯅ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯌꯨꯝꯗꯤ ꯀꯗꯥꯏꯗꯅꯣ? ꯅꯪꯕꯨ ꯁꯤꯗ ꯑꯗꯨꯝ ꯂꯩꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯏꯇꯩꯃ ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩ ꯀꯥꯏꯉꯝꯕ ꯈꯨꯜꯗꯒꯤꯅꯤ꯫ ꯂꯣꯏꯉꯝꯕꯅ ꯀꯥꯏꯉꯝꯕ ꯈꯨꯜ ꯄꯜꯂꯛꯄꯗꯨꯗ ꯁꯅꯥꯔꯩꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯉꯤ꯫ ꯀꯔꯤ ꯅꯪꯕꯨ ꯀꯥꯏꯉꯝꯕ ꯈꯨꯜꯗꯒꯤꯅꯤ ꯍꯥꯏꯕ? ꯈꯨꯜꯗꯨꯗꯤ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯏꯇꯩꯃ ꯀꯅꯥꯅ ꯃꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯗꯨ ꯏꯇꯩꯃ ꯑꯩꯅ ꯀꯥꯏꯉꯝꯕ ꯈꯨꯜ ꯄꯜꯂꯛꯄꯗ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯕꯒꯨꯝ ꯇꯧꯔꯤꯕꯗꯨꯕꯨ ꯏꯇꯩꯃꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯌꯥꯎꯕꯒꯦ ꯈꯨꯜ ꯑꯗꯨꯗ? ꯁꯅꯥꯔꯩꯗꯨ ꯂꯦꯞꯅ ꯂꯦꯞꯅ ꯂꯩꯍꯥꯎꯗ ꯀꯣꯜꯂꯒ ꯂꯣꯏꯉꯝꯕꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯍꯧꯖꯤꯛꯄꯨ ꯑꯗꯨꯒꯤ ꯈꯨꯜꯗꯨꯗ ꯃꯤ ꯂꯩꯔꯤ ꯍꯥꯏꯕ? ꯏꯇꯩꯃ ꯃꯤ ꯉꯥꯛꯇ ꯂꯩꯔꯤꯁꯤ ꯅꯠꯇꯦ ꯏꯇꯩꯃ, ꯈꯨꯜꯗꯨꯗ ꯃꯃꯥꯡꯉꯩꯗ ꯊꯧꯗꯣꯛ ꯋꯥꯊꯣꯛꯀ ꯊꯣꯛꯈꯤꯕ ꯂꯩꯕ꯭ꯔꯣ? ꯂꯩꯇꯦ꯫ ꯇꯥꯏꯕꯪ ꯃꯤꯕꯨꯗꯤ ꯌꯥꯝꯅ ꯂꯩꯕꯅꯤ, ꯑꯗꯣ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯪꯕꯅꯤ, ꯅꯪꯒꯨꯝꯕ ꯃꯤꯒꯤ ꯋꯥꯈꯜ ꯈꯟꯕ꯫ ꯂꯣꯏꯉꯝꯕꯗꯨ ꯋꯥꯈꯜ ꯇꯥꯕ ꯍꯧꯔꯤ꯫ ꯏꯇꯩꯃꯒꯤ ꯋꯥꯍꯩ ꯈꯔꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯅꯗꯤ ꯏꯇꯩꯃꯒꯤ ꯄꯨꯟꯁꯤꯗ ꯊꯧꯗꯣꯛ ꯈꯔ ꯈꯨꯜ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯅꯤꯀꯣ? ꯑꯗꯣ ꯅꯪꯅ ꯃꯐꯝꯗꯨꯗ ꯍꯟꯈ꯭ꯔ ꯃꯇꯨꯡ ꯑꯩ ꯃꯐꯝꯁꯤ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ? ꯍꯣꯏ ꯏꯇꯩꯃ ꯑꯩ ꯍꯥꯏꯔꯨꯏ꯫ ꯑꯗꯣ ꯏꯇꯩꯃ ꯑꯩ ꯉꯁꯤ ꯌꯨꯝꯗ ꯍꯜꯂꯒꯦ ꯈꯜꯂꯤ꯫ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯣꯗꯅ ꯂꯣꯏꯉꯝꯕ, ꯅꯪ ꯍꯟꯗꯣꯏꯗꯣ ꯊꯨꯃꯜꯂꯦ ꯍꯥꯏꯕꯅꯤ꯫ ꯌꯥꯔꯣꯏ ꯏꯇꯩꯃ, ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯃꯤꯅꯁꯨ ꯂꯥꯟꯅ ꯈꯟꯅꯈꯤꯅꯤ꯫ ꯑꯩꯁꯨ ꯏꯇꯩꯃꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯅꯤꯡꯉꯛꯑꯣꯏ, ꯂꯩꯍꯥꯎꯁꯨ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯀꯅꯤ꯫ ꯁꯅꯥꯔꯩꯗꯨ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯃꯥꯏꯄꯥꯛꯀꯤ ꯌꯨꯝꯗꯅꯤ, ꯊꯣꯏꯕꯅ ꯃꯥꯏꯄꯥꯛꯇ꯫ ꯍꯣꯏ ꯇꯥꯗ, ꯃꯤꯁꯤꯡꯅ ꯂꯣꯏꯉꯝꯕꯗꯣ ꯃꯃꯥ ꯃꯆꯥꯗꯨꯒꯤ ꯋꯥꯔꯤ ꯃꯥꯅ ꯁꯣꯏꯗꯅ ꯈꯪꯉꯝꯃꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯂꯣꯏꯉꯝꯕ ꯅꯠꯇ꯭ꯔꯅꯦ ꯑꯥꯗ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯃꯥꯗꯤ ꯃꯐꯝꯁꯤꯗꯤ ꯀꯔꯝꯍꯥꯏꯅ ꯈꯪꯂꯤꯕ ꯇꯥꯗ? ꯍꯩ ꯑꯄꯪꯕꯁꯥ, ꯃꯥꯅ ꯁꯤꯡꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯃꯥ ꯅꯦꯛꯂꯒ ꯄꯨꯔꯛꯂꯤꯕꯗꯣ? ꯑꯄꯪꯕ ꯃꯤꯇꯅꯕꯨ ꯃꯤꯒꯤ ꯃꯇꯦꯡ ꯉꯥꯏꯕꯅꯤ꯫ ꯑꯁꯤꯡꯕ ꯊꯧꯅꯥ ꯐꯕ ꯃꯤꯗꯤ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯊꯧ ꯊꯕꯛ ꯃꯤ ꯉꯥꯏꯗꯅ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯀꯥꯎꯅꯨꯅꯦ ꯅꯣꯏꯕꯣ꯫ ꯍꯩ ꯅꯪꯕꯨ ꯂꯣꯏꯉꯝꯕꯅꯤ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯅꯨꯄꯥ ꯃꯆꯥ? ꯂꯣꯏꯉꯝꯕꯗ ꯅꯣꯛꯂꯒ ꯆꯪꯂꯛꯏ꯫ ꯃꯥꯅꯤ, ꯑꯩ ꯏꯁꯥꯃꯛ ꯂꯣꯏꯉꯝꯕꯅꯤ꯫ ꯑꯩꯒꯤ ꯅꯥꯀꯜꯁꯤꯗ ꯐꯝꯂꯨ ꯂꯥꯎ꯫ ꯐꯝꯊꯔꯣ ꯐꯝꯊꯔꯣ, ꯑꯩ ꯅꯪꯒꯤ ꯂꯦꯡꯖꯨꯝꯗ ꯀꯣꯟꯒꯦ꯫ ꯅꯪ ꯁꯥꯎꯒꯅꯨꯀꯣ꯫ ꯀꯔꯤꯒꯤ ꯁꯥꯎꯒꯗꯣꯏꯅꯣ ꯈꯨꯔꯥꯅ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯕꯕꯣ? ꯍꯩ ꯏꯕꯣ, ꯃꯤ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯃꯁꯥꯗ ꯇꯥꯞ ꯇꯥꯞ ꯍꯦꯛꯇ ꯁꯣꯛꯄ ꯊꯦꯡꯕ ꯌꯥꯗꯕ ꯂꯩ ꯇꯧꯔꯤꯅꯤꯅꯦ꯫ ꯃꯗꯨ ꯃꯤ ꯎꯁꯤꯠꯇꯕ ꯀꯧꯏꯅꯦ ꯍꯥ? ꯍꯣꯏ ꯈꯨꯔꯥ, ꯑꯗꯨꯁꯨ ꯌꯥꯝ ꯆꯨꯝꯃꯤ, ꯑꯩꯁꯨ ꯃꯤꯗ ꯇꯧꯒꯟꯗꯦ꯫ ꯊꯣꯏꯕꯅ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯃꯐꯝꯁꯤ ꯀꯔꯝ ꯍꯥꯏꯅ ꯈꯪꯂꯒ ꯂꯥꯛꯂꯤꯕ? ꯇꯥꯗ, ꯊꯕꯛ ꯂꯣꯏꯔꯗꯤ ꯊꯕꯛ ꯄꯤꯔꯤꯕ ꯃꯄꯨꯗꯣ ꯊꯤꯔꯛꯄ ꯃꯁꯥꯅ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯃꯥꯏꯄꯥꯛꯅ ꯍꯩ ꯅꯍꯥꯁꯤ ꯌꯥꯏꯅꯦ, ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯤꯅꯦ꯫ ꯃꯇꯤꯛ ꯂꯩꯕ ꯅꯨꯄꯥ ꯅꯍꯥꯅꯤ ꯃꯁꯤ꯫ ꯑꯗꯣ ꯀꯔꯤ ꯄꯥꯎ ꯂꯩꯔꯦ? ꯅꯪꯅ ꯊꯕꯛ ꯂꯣꯏꯔꯦ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯣꯛ ꯁꯥꯕ ꯐꯔꯗ꯭ꯔꯥ? ꯀꯥꯏꯉꯝꯕ ꯈꯨꯜꯗ ꯄꯥꯎ ꯄꯤꯈꯤꯕ ꯌꯥꯔꯗ꯭ꯔꯣ? ꯍꯥꯏꯕꯗꯤ ꯅꯨꯄꯤꯗꯣ ꯉꯥꯎꯗꯦ, ꯃꯃꯥ ꯃꯆꯥ ꯑꯁꯦꯡꯕꯅꯤ ꯍꯥꯏꯔꯨꯕꯗꯣ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯈꯨꯔꯥ, ꯊꯕꯛ ꯂꯣꯏꯗ꯭ꯔꯤ, ꯀꯥꯏꯉꯝꯕ ꯈꯨꯜꯗ ꯑꯃꯨꯛ ꯆꯠꯂꯨꯗꯕ ꯌꯥꯔꯣꯏ꯫ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯑꯩꯅ ꯏꯇꯩꯃ ꯁꯅꯥꯔꯩꯗ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯀꯥꯏꯉꯝꯕ ꯈꯨꯜ ꯄꯟꯕꯗ ꯈꯨꯜ ꯑꯗꯨꯗ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯥꯏꯄꯥꯛꯇꯨ ꯃꯀꯣꯛ ꯄꯥꯏꯔꯒ ꯑꯉꯥꯎꯕ ꯂꯥꯏꯌꯦꯡꯕ꯭ꯔꯕꯨ ꯑꯩ ꯑꯣꯏꯅ ꯉꯥꯎꯔꯒ ꯆꯠꯄ ꯇꯥꯔꯦꯗ꯫ ꯊꯣꯏꯕ, ꯅꯪꯕꯨ ꯑꯉꯥꯎꯕ ꯂꯥꯏꯌꯦꯡꯕꯒꯤ ꯊꯕꯛꯁꯤ ꯇꯧꯅꯤꯡꯂꯤꯕ꯭ꯔꯣ ꯍꯥ? ꯇꯥꯗ, ꯑꯩꯗꯤ ꯁꯤꯟꯐꯝꯁꯤꯅ ꯍꯤꯡꯖꯔꯤꯕꯅꯤ, ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯝ ꯇꯧꯁꯤꯗ꯫ ꯅꯣꯏ ꯃꯌꯥꯝꯒꯤ ꯈꯜꯂꯒꯅꯤ ꯑꯩꯅ ꯁꯤꯟꯐꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯉꯝꯗ꯭ꯔꯤꯕꯁꯦ, ꯃꯌꯥꯝꯒꯤ ꯄꯨꯛ ꯃꯦꯜꯂꯤꯕꯁꯦ꯫ ꯐꯔꯁꯦ, ꯑꯗꯣ ꯂꯣꯏꯉꯝꯕ ꯅꯪꯗꯤ ꯀꯔꯤ ꯈꯨꯝꯂꯝꯃꯤ? ꯈꯨꯔꯥ, ꯑꯩꯗꯤ ꯀꯥꯏꯉꯝꯕ ꯈꯨꯜꯗꯒꯤꯅꯤ,
Itema, ai, kaingam bakul dahal haraga, kura gi yumsida laksaribani. Kura, ada nupa ama sarangda pharga thamise. Angawba mibu asumna thambigano. Afaba chijak pisa mathau tai. Mi pulan mathau tai. Angawba masel ngakta thambasu phate. Moi kaisu seloi. Luna tawbiriba makai. Aikhoi nakta legani. Moidi chaishyamna kibani. Mai pakna ibungo. Masibu ngawribra ngawdabra ai khangdre. Nangai fet wari saramgero aidi maga wari sajaroi. Hoi kura. Mana ngangli mawsida khangbusu yaida. Loingambadu olengi manakta changlaga sarang manakta phamli. Kura. Aibu masa ukiba manbro. Ai kaingamba khuldagine. Itei masanaregi khuldagi. Karino deibungo. Ngasi khakta hujik khakta uraga masa khangbra haidi. Aibu angawbane haigadoribro. Angangdo ikoda sinabiro. Nupidudi itu nate. Tada adu oradi kura mai pakta haiyadro. Angangdo isani maduga nupidudi itu natena. Mai pak haidi kana noibungo. Ye mai pak haidi kurabu sarang manusida pharaga thamliba halsibunine. Oh ihe madi mai pak kawbore. Aibudi sarang manungsi thamsano. Aduga angangdusu pibiro. Sarang manungsida adum lemineragi. Loingambadu Olengi aroyo pakhumduda khangli madudi Olensi angawu mini haiba. Haujik sanaregi punsigi marum khakta ngaire makoina khanggadoribasi. Maipak loingamba aduga maipaka loinaba nahanupa singduga kaingamba khulda lakle. Haujik moina leiribasi kaingamba khulgi lekaya madani. Moi taret nipalsu lambi mayat leplaga munal ka nupa amana. Tamaipak karino lekai sigi miyoi singsi yengbada jamna loina ubu malida. Aduga sanaraina khullasigi mi singsi phatte haribasina karigino. Mi amani dangnaga yengsi loingamba sangsilao. Moi kharadu khulladugi ahal oiraba miyoi amagi yumda phamli chawba kauba ahal oiraba amana. Karimata singnaba tawgunu isasa. Ai sanaregi warido mamut tana lige. Noi paksangsida nena tana phamo. Bema thambal lakliba miyoising asigi chak hapchilo. Ngaiko noi sak saregi hairakanuko aigda laklabadi chakti sadana hankiba yaroi. Maipakna tada aikhoi sak tubu hoida asuklapna laklaga chathoklaga loireda natrani nausa. Loingambana hoi khura adoipo itei masanaregi warido amta libiro. Hey natai masanarego angawi nupinine khulsitagi angangdo puraga senkhibani. Ibimsa kaubi mawamagi masanupini sanarego ngawwa horokpada angangdo puraga lotkibani. Loingambadi ngakpana loikre. Karino harisibuipo madi aikhoigumna wari saba yai. Wakal kasi soitokdena. Angaw mise makal yami isasa. Lambida satpa angawba. Yumdagi mapal thokpa kiba angawba. Mina sukang kangdaba angawba. Sanaraydo angawbini. Mana ngangdu puraga sengkhibudagi Olen kauba nupa naha ama mabu kaurunaba maipaki khulda thakibani. Maipakna karino harisibu kura angawba layemu maipak hariba miyoidudi aini kaino. Thoibana adune tada maipak haribasidi aikhoi tada sini. Chawbana ai loina khangi kaidobage. Noi sak sarga haluko maipak sana. Noina pharga thamliba nupa nahadugi maming Olen kaubani. Tomaldo aigi mini. Tomal na ingonda pau loina thari. Tomal afaba naha masani. Olena sanaredu thiba phaba satpada angangdu yakanda. Tomalna angangdu munbada. Sanarina tomando phubadagi makokta sokibadagi maipakida tomalna layingu purakpu oidi natro ha maipakna hoi mani khura. Tomalna Olendo aigida asokpado layingu purakibani. Oh tomal si kayada masil thiribano. Mana Olenga sanarega si matai manau na hizindana
Loingamba, ai saugi towi. Nayamba saugi towi. Loingambana, Khura, saugi su chak charga ne tana phabanga saubiro. Hauji saugat luraga insang hau thungamadi chabi kai batari. Sauna chak tap dai cha thokrana soina hainaurani ba. Adudi ai ko na saugi koibungo. Horen isli na upana sauminarasiko itom sauwi kai. Chawbuna. Nungai ri isa gaktani. Hey, nga thongalibani. Mai pakna. Khura. Aina olengi ko asokpado. Laying pharakpa matamda madi ngawrga leramli. Sanariga ngangdo aigini. Aikhoini munabanina adum haraga leikri. Loingambana. Itaima sanariga ta olenga angangdo kanna munabagi wakhaldo ta olengi kokta chugi boy dunne dudi. Yam nungai warise. Angawba layengba mi phawba angawba yo yani gi warise khangdaba. Mai pakna. Hey, nang nokono. Tumalna matai manawni haibagini. Natrani na hasa. Thoibaga munalgana. Tumalna budi ekoida asemu warido loina li. Aduda ta mai paki pairaki lawsing yengthoksina hera angangsa. Aroibada warise phagi sum tasalakadoreda. Somdana sana yai madu aset akom yenglaga olendo hatpa lakli. Mai paki mai khunaba thawrang sinba lakli. Somdana moi mayamdu ipu sawbagi yumda chak chaminari mai pakna. Khura sana reido hanadagi wakhal tama mali. Loingambana. Khura mai pak ai itaimagi manakta matam khraga lege aduga ai none la yenglage. Aina thazaba khra lei. Ngaiko loingamba. Sanaraido leisabini. Masaksu laimana phazai. Nang sanaregi nupanena haiga hairo. Khura, madumaina minamlaga layeng loisi. Phazana pharakanda asengbado haiseba. Magi seng wari lisi. Magi pama thunglabanina ma wakhal tarakpa yai. Chawbana. Noina layengmani. Noina phai haibado adum taw. Isagi punsi mangdraga loire. Aigi sibu lalabro ha. Mayamna sumi hairaga harauna saktu saminai. Mai pak loingamba moi mayam do halakle. Moi mayam do halakpagi lambida mai pakna loingambada. Ibo karigumba ikoina nupi masasiga olenga layeng mangamlaba. Loingambana. Haidi koinu khura. Makha kai haiduino kawhi tawini bugo. Kanade nang masak pazabi leisabi sanarigi manakta nang lehoro. Aisu olen hariba nupi na phubiba nupado layeng lurage. Mai pakni yumda lakpada sanayai madu mai pakin ha kharana pharaga pang tinglaga thanammi. Mai pakna. Aina haidra kaino madi tawrakani aina na khangkrabani sanayai mase. Nahasing angaw mayam lairibasigi mamangda yai mase amukta phutho. Makhol khra phazalo awuba minane kihangadabani. Somdana muk loingambadu sanareina insang napising ising saibadugi manakta changlakpada sanareidi loingamba ubada harawuna loikre. Angakpa mana sanareidu loingamba ubada magi maseni khanjariba lehau phawba ngah kakthokpagi mong loingambana uba phangi. Sanareidu ising sainaba konu thamlaga loingambada ibung madi aingonai dei makobani. Loingamba noklaga ahoy kisu ibung kautobani isal sanare. Mi aigi khulda isangi ming hangbada sanare di angangni na loi hayorini. Yamna phaba leisabini kainaga hainauri ponida. Ado yamna nungaitaba paw musu tari sanare. Kari paw tarkibu phataba thodok amuk thohorabra khulduda. Hoy thohori cha. Masa kainarabi mama ama masa bolakpa ngaina angawi magumna wana lelhori. Magi masado kanagumbi mana puraga sinkibani hai. Angangdu pukribado nupini hai. Leisabini hai. Sanareidu loingambagi wadu tabada leimaida longna haithaki. Loingambadu ngakpana loikre. Laibak phabadi sanareidu insang ahuba marakta tabagi masadu sokpadi oidre. Aduga somda mai pakna sanayai mapubada ubada olendu sanareina phuki mawongdu khangning singlakpagum tawri.
Olendu maipakna nattaba sanayamna layengbibaga chap manakre. Olena ngawu phangpha phakibaduda mayamna sanayam madu luna tawbibada loikre. Aduga amuk somda loingamana sanareda kosi kotana sanaregina mamangai kari thokibage kari tawkibage haibana singba kaya ningsingma ngamnaba apha warida semjin sajinba wari kaya ma panglida lisin biduna sanaresu nongmagi wakal asum tarakpagum tawrakli. Chahi amagi matungni sanaredu loingambagi parekti lausingna mapung phana ngawu phanba ngamli. Loingamana layengli sanaresu matomda ikaijarakpagum loingambada ikoibagum tawjari. Nongmamoi anidu inkhol mayaida loingambana sanaregi sembiba sangmatonduda phaminari. Loingambana phagi tawbanida lehaugi mama ngaudi nangna naba pharaga machanupise magi manakta purakani haina ngaraga lehubani ado nangna thonbiba lehaugi mingse yam phaje hayoy as ngawu pharak paira kaino sum ikai be helei deibu ibunga kaurano aina nangse yam thina wana layengkibani I layengladi ibunga wa yadra haise yade awamal thoroksani aina haninglise nasana khangna wono ko kai khangduino haise aina nang layengbagi mama nangna napunsida singba ngamdongnati adubu mamaldi singdaba yare ko ibung aina nangki mamal singba ngamjadi aise hatoiro haloi nangse aina lawdoiba luhongdoiba aisu adu harakani khangjaina nongma nangna aiki nakta amuk halakpaduda aina singnakre ngodu itaimadagi isal kaurakpaduda adudi nang ngawdrene ha hoi adukanda nangna ai thadoklaga chakiba numitta ai wakhal khangta takiba ma yauki lehause aigi sana tre khanglaki ado ai leisabira mauradi khangkide as sanare nangse yamna nungsiba sumsum helakadawiri sidi khura mai pa khoi ta ole hoi malida ada laise nangna tokiba halduni ada mayaida ningdoga sara laisi o mane aikhoi lekai ta ole ni aina makokta utumna pikibani sanaredu loingamana yam haisingna layengbiraga ngawu phanbirami adubu maipakti sanayam duluna tawbada loikre maramdi olendu sanayamna layengmani haiduna maipakna apha wakhalonda kana sandokli hojikti maipaki ningba thungli sanarega loingambagasu sanaregi yumda leminakre kaingamba khuldasu adum chali makhoi ani yum panminakre nungayai phanna panminakre lehausu olena mamagi manakta pubikre asumna nungairaba wari asi matang aswaida loisinjari tabiriba singbu Manipuri Story Channel gi maikaidagi amuk kahana ikai khumnabu uchari